Assalamualaikum warahmatullahi wabarakatuh. Iro inausing Hazrat Muhammad Mustafa sallallahu alaihi wasallam akhiru nabi havadi nabi singi lagi mapugi paujen basingi aroi ban nabi ni haiba aikoi punamang na tare taymusung lagi nabi na tayong pan basida laktring edi hauna mahak na tayong pan basida khongsal laklagani haiba khodam kanam kaya mahaki soron singi pari puri singda mangda mangna singbadagi lata lagi mai kai de khangan bi ba kaya muksu lai khi adu tanatana mama ibe magi mafam dasu mama ibe man hamal oiraba amsung oidinge dasu lagi nabi mahaki mafam dagi mahaki mai kai de ki lak lagani haiba si khodam pandam kaya phangmangam khi adu ga lak laba matung dasu lagi nabi na nabot phangduna masung mayam da dingi haiba islam gi parchar paujel asi yahundringai dagi hauna wathok haiba thogdok wathok kaya dagi Allah ki nabi haibat Hazrat Muhammad Mustafa se akhiru nabi ni aroiba mapugi paujen bani haiba se utpiki makhoi sing atugi manung dagi amati nongma Allah ki nabi na haibati mahaki mama ibemba amasung mahaki mapai bungo laikhitraba matungda mabudongna yok ngai gi tanjada nongma ibungo gi mit narami ibungo gi mit naba se makka gi anakpada leiba Hakim Singh mit ki doctor Singh de yang bata makoi gi hidak Singh sabada su makoi gi layeng bagi haibati tarika Singh chathabata su kari mata kana bo phanglamde aroi bata di kana gumba misaka mana ukaza kauba mafam mata laiba Christian gi lamboiba rahib amagi mafamda chatnaba masaura haibati madu suggestion pibiki mabuda abu talib na thindaba laitana masu Hazrat Muhammad Mustafa sallallahu alaihi wasallam bufudana ukaza market haibati kaithen tan lengbi rakhi makoina ukaza sare yobata haibati kaithen atu yobata makoi awaba gam jarami maramdi makoina khangki hairiba rahiba dugi girja ghar ka puna laiba mit ke layang singa du di sahi madam kaktang hang bo berami hairiba nu mit tu so hau khirami aduna makoi arim bata haibati masu bo layang dar han batarami adu boi kui dana adu ma girja ghar tu taki rahiba to thoraklami adu ko makoi da ting yenga ga pachar ton hairaklami ho angak pati thising na khoi bo kana kana no amasung kadai de ki lak pano rahib ki pahum pi ba ki mahota Hazrat Abu Talib na wahanga wafam se hairami o rahib nahak mit ki apapa hakim ni haina ikoina tajai amasung nahak ki hidak lang thak ase mit ki na bata yamna kane haina su tajai aduna igi sunupa se mit nare hangon da layenge haiduna lakchabani wafam se ta bata Rahipatuna tingak kieng aduna hairami o nupa nahak haki nasu asipu masa khangjadrena anabadi khoini aduga hakim di mahagni mahaki tin adoi bodol laudana mahaki mit hapiyu soidana phagani wafam asita bada mabudo Abu Talib na ibungogi tin athoi bodol laudana ibungogi mit hapiki tasing namak matuta kahna ba phanglami haibadi ibungogi mit adu naba pharami wafam asidagi khoina khangbadi Rahipatuna karamna ibungogi tin lauraga ibungogi mitta hapda fagani haina khanglibano maramdi mahang hairami chummi ayaki layeng sanga se sahi madam khwaktang yengbani toigumsung ayakna thorak lebagi maramdi ayake girja ghara se no haibati mamangda mukta thokhidri ba mawangda ngasi niklammi Malem leimai gi haibati jawar habana singba malem nik pasu kari mata thokte simna gi igi girja gara sikakta niklami maram maduna kari khudam pandam no haiba ki ba amaga loina laina thorak pani amsung haki nasunu pagi maithong haibati chenglo maithong obada ehak na khangle madudi mahak soidan akhiru nabi oigani Allah gi nabi gi sirat asdagi haibati angang wai gi mit na bagi thodok ase yamna popular roiba khangna ba wapam ma oirammi Masida ikoina khantaba yabati ibungona karigi damak tamit nakhibano amsung makka gi hakim singna layeng bata makhoi gi hindak lang thakna ibungo gi mit asi kana ba imit na badu kana ba kari phangkhidri bano to karigi damak ta kanana ukaza kaithien da leiba rahi ba de krisan lamboi ba adu una na bagi tamak suggestion pira ikoina Quran amsung hadis ki mangal de khangba ngami madudi ahle kitab sing makhoi gi mafam da Allah taala gi mafam da gi kitab sing thabi ki amsung hariba kitab sing adura Akhiru Nabi Hazrat Muhammad Mustafa sallallahu alaihi wasallam lengbi rakani haibage kodam pandam amsung ayat sing yauki tengmusung madugi adugumba paujen singa to makhoina atop interpretation haibade artha handuna ibungo lakani haibase makada Hazrat Muhammad Mustafa masamagni haibase khangdana na bahonaki
loinana hariba ayat sing aibde para sing adu losinki tagum sung makhoi gi marakta makhoi gi alim sing nadi hariba wafam sing ase khangi amsung ibungo bu obada rahip aduna khutak ta khangki madudi ibungo gi sakal surat amasung ibungo gi matik mangal aduta natana mahak na aibdi ibungo amasung mahaki mabudawna lengbirakpa matamda mahaki girja ghar nikpa aduna mahakna chena thajaki madudi lahakliba mehman sing ase asigi marakta matik mangan chenba numit kum thagum oibe ibungo mahak ase soidana ma akhiru nabi muhammad rasulullah sallallahu alaihi wasallam adu soidana mak oigani aduna ibungo akhiru nabi ni haiba ase muslim singi marakta maka wala singi marakta hain bagi mahutta adugma kristan lamboiba adugi machindagi natraga makhogi thajabagi ishara inget ado aikhoi phabo yorak nabagi tamakta atopadi yahon labagi tamakta dawat ki saruk ama oina hariba thawdog ase thokhan bikhibani punamak se allah taala gi khusin nei